tungan sephongi maruoiba I pau khara miyamda thamjage Uchan Pambi amada Naha ani Thouri Yanduna Siramle. Tabata yamna nungaitaba thotok among oina Kaksing district ki Kaksing police station ki manung sanba Sumnang lekai ashram maningda hauba Uchan Pambi amada miyoi ani Thouri yalaga Siramle hairi. Thotok atugi matangda police tagi phangba paugi matung inna lai khidraba miyoi ani adu Kaksing Sumnang lekai SBI bank manaktagi mayang lambam Kumarjit Elias Amuthoi masaki sahina kuntraga mathoi apokpa Rajen amadi Kaksing wairi digi Naure Mahesh masaki sahina kungataruk apokpa Rameshwar kabumiyoi ni haiba khangba ngamle. Imung manungdagi phangba paugi matung ina thas ki tang manga gi ayuktagi yumdagi thokhibadagi mafam khangdana lairakibani hairi. February thada high SSLC examination pangthoknaba sem sare haina Akham Joy Kumar na phongdokre. Board of Secondary Education Manipur Bosem ki chairman Akham Joy Kumar na haikre mathang sahi ki February thada Board of Secondary Education Manipur na lauba High School Living Certificate high SSLC examination pangthoknaba sem sare haina phongdokre. Wafam asi Babu Parata laiba Bosem ki office tang asi pangthokpa pawgi mifam amada mahangna phongdokhibani mahangna makha taraduna hai sahi khudingi Board of Secondary Education Manipur Bosem na loba High School Living Certificate high SSLC examination asi mathang sahi ki February ki ahum suba seul phawgi manungda pangthokna ba honabaga loinena examination asi pangthokpada miyamna angama mateng pangbiu lairiba school singnasu Bosem na piriba form fill up ki matam asi thengthabidana ba honabiu hainasu phongdokhi. PLA amasung UNLF na nupa amang ngarang ahingda warakre. PLA amasung UNLF ki yawloi singi party ki ming pallaga tabadi yamna nungaitaba wahi wata sing kaya ama sijinerakpadagi party ki ahan singi yathangi matungina miyoi asibu warakhibani hairi.